United Naga Council na Kudaktagi Inter-District Economic Blockade Lauthokre Kuki Nafakiba Naga Macha Thadoktrib Hauba Blockade Tawgani Hairi Amaromda Kuki NP Manipur Nasu Shutdown Makhatana Lauthokre Naga Macha Thadoktrib Hauba Kuki Macha Sing Thadokpa Yade Haiduna JTC na UNC Amadi NPO na Khangankre Hazin Kiba Kuki Sing Thadoro Haiba Diman Kuki NP Manipur na Tauraduna Kaukiba Pungni Funipan gi Shutdown Atopa Pungni Funipan Amaga Amuk Sangdokre Kuki manungi internal issue na maram oraga thadau church leaders sing adu Kuki Militant sing na Hatkhi bani Liangma Union haukiba May 13 da Kuki Militant sing na ambush tawduna thadau religious leader ahum Hatkhiba kaya amana sopan nanghankiba thawdo adu yamna laibak thiba thawdokni Kuki community gi manungi oiba issue na maram oraga su militant sing na mapung fana control tawa amasung Kuki sing na namna taba Kotland village tamara leijadaba church leader ahum awa famda takibadu yamna thamoi kainingai ni haina Liangma student union na thadorokpa cherol amana haidi Cherol asina makata na hairibana thawdo aduda chenariba mara leibasing adu chapchana khangdana amasung mapung faba verification amata tawdana Kuki NP Manipur gi maikai dagi hatu na thawdo adu Jelayarong Naga amasung Indonesian IM da chathakibani haina maral siragliba adubusu yaningdaba phongdoragli Naga sing ipari purigi lamda khundariba illegal Kuki immigrant ama oiriba Lailon Baifai gi group sing na thawdok thokpa numit May 13 gi ayuk pung 10 taba matamda Maralaitaba Naga civilian sing adu fakibani makoina faraga pukiba Naga civilian sing adu hojiksu mafam khangdana lairiba tension amasung tangdu laita daba fibam asigi Kulang laman oina Naga volunteer sing na numit adugi numidang pung mga taba matamda Senapati district headquarters amasung Ibrengban village ta sathok sen tawriba Kuki micham sing adu fakibani adubu Naga sing na fazin kharba Kuki sing adu humanitarian ground da ningthi na loina baga loina na asoyangam yauduna thamli Kuki sing na fakiba Naga civilian sing adu asoyangam yauduna thadorang na bagi damakta Kuki gi miyoi sing adu chumna khakki fazinduna thambani Maraksida Kuki sing na Senapati District Student Association gi president gi mathakta siriba maral sing adu punglan lalaba amasung miyamula na lamjing na bahonabani thawong adu akan mamongda kandem tawi Kuki terrorist sing na maral ijadaba Naga sing Kuki terrorist sing adu na fakiba na maram oiraga Naga volunteer sing na maduda namduna sarugyahan khibani Kuki sing na fazinduna thamliba Naga hostage sing adu athuba matamda condition amata yauduna thadoragabani adubu Kuki sing gi maikai dagidi makhoina hojik fawba fazinduna thamliba Naga sing adu hojik fawba thadorau haiba yadri haina Nungnangba phongdokladuna Kuki student organization Delhi and NCR na New Delhi gi Jantar Mantar da Naga sing the target tawduna protest tawkibadu yamna thamoi sokningai ni thadau NP Manipur gi maikai dagi thadau leaders sing adu Kuki militant sing na hatkibani haina phongdokkiba leikrabani leiriba irang asi hena chawthokhanaba amasung aranba paw sandokliba asigi thaudang pumba Kuki NP Manipur na pugadabani karigumba Naga hostage sing adu asoyangam thokpa tarabadi Naga sing na kaidongwai da tumina leiroi hairi 5 crore 36 henbagi drug manghankre Nagaland Police Headquarters ki mieng makhada state level police station singi disposal committee singna state adugi tongan ba police jurisdiction singi manungdagi haukiba tha khara asigi mamangda Fagalaki Balupa crore 36 ka point 58 ki mamal oigadaba yamlaba drug sing asi mai thaduna manghankre hairiba drug sing asi illegal drug trafficking operation gi manung chana fagalaki bani Imalaibak nungsirabadi thawai kathokpa ngambagi thauna leigadabani megen Imalaibak nungsirabadi thawai kathokpa ngambagi thauna leibatai apunba Manipur gi saktam asi semganaba honabada laiwi kraba ipa ipu singna tampak khakta na chingda khundariba ichol inaw sing ama toina tasen khomjinuna apunba gi saktam ama sagatuna lakhibani haina UNLF ki hanagi chairman RK Megena phongdokre nong mapan bana lakpada mikap thoklasi ekhoi gi mitei khunai haiba thimda social sporting club sector na senduna ngasi inga gi nong mapan ba numit ka mari lainana Lining thau achangba ipagi sanglenda pangthokiba mifam ga mari lainana RK Megena wafam asi phongdokladuna makhata na haikibada ngasi tampaklamda khundariba maitei sing asi chahi kayagi mamangda chingdagi kumtharaktuna tampakta khundakibagi wari lairibani matam aduda tampaki mafam sing asi ising tungba pat oina lairami Matamgi matungina miyamna khundaba hurakpadagi mafam asi kangfal oikhibani hainai matam adudagi hauna nongpok nongchup awang amasung kharomdagi kumtharaktuna tongan bachatnabi kaya semkhiba saktam amani ngasi aikhoina uriba Manipur asi lamdam asigi civilization asisu ngasi ngarang semlakhiba nate chahi lising kaya changna semlakhiba civilization amani civilization asi kaihandana aikhoigi ipa ipu singna ngak selaga thamlambani haibasi aikhoina kaidongwaida kawroidabani ipa ipu singna semgat piramba civilization adugi mapalna ngasi malengni mamangda aikhoina aikhoigi identity masak takpa ngamnibani Laibak thibadi ngasi aikhoigi iramdam asi machetana thugairaktu laikha tarakliba asi maitaina sontharakpadagi ni haiki Union Education Minister from dagi laukthokadabani Rahul Gandhi India gi khwaidagi chawba medical
tamnaba entrance exam ama oriba NEET UG 2026 ki handak pangthokiba exam gi question paper leak oikibagi wathoka mari lainana Union Education Minister oriba Dharmendra Pradhan bu mahaki famdagi lauthokadabani haina Congress ki luchingba Rahul Gandhi na Prime Minister Narendra Modi da demand tawkre handak pangthokiba NEET UG 2026 exam gi question paper leak oikiba thodoka mari lainana Opposition ki luchingba sina mahaki khongjang hena kansil aduna hai handak pangthokiba NEET exam asida saruk yakiba mahiroi lakh 12 henbada minamba amani mahiroi lakh yagi marai baglep kadoriba entrance exam asigi question paper leak oibada Prime Minister Narendra Modi na wahai amata phongdoktri Union Education Minister Dharmendra Pradhan mahaki famdagi lauthu natraga question paper leak oibagi tekchak pumba Union Minister na pugadabani haina Congress ki luchingba sina mahaki social media platform X ta video ki khuthang da phongdorakli Luching basina center lengak pumaral sira duna handak chehi gi oina pangthokiba medical entrance exam da saruk yakiba mahiroi lakaya gi tunglamchat pali balenga asina ngak sen mangamdre medical tamna pangthokliba exam asigi damak mahiroi lak 12 romna chehi chupa hona kiba makoi gi awan adu question paper leak oiba asina pungmang manghale Congress ke MP su oiriba Rahul Gandhi da makha taraduna examination Reform amadi security ki matangda committee na recommend tawkiba wafam Union Minister Dharmendra Pradhan thawa sakiri haina sumaral siri loina question paper leak oheliba singi marakta RSS BJP amadi university singi marakta gi mari leinai haina phongdokpaga loina education institute kaya politically motivate tawraba mioi kaya khanbana maram oraga nomu gi mapangal sonta hali University amagi Vice Chancellor natraga senior oiba university gi appointment tawbada academic merit amadi experience yengbagi mahuta wakhalon manaba haiba wafamna mang thaba asina institution sing sonta hanabagi factor amasung oiri haina phongdorakli India lenga ki aron agenda oigani kokomi mioi kaya terrorist na hostess oina fajinduna thamlaga malemgi oina military mampang kanbada yawriba India na ngasi fawba Mioi singdugi langla langjil khanghandana thamliba si India lenga ke aron ba agenda ama oigani haina coordinating committee on Manipur integrity kokomi gi convener YK Dire na phongdokre wafam asinga si kokomi gi minging makhada Thobal district ki manung chana lairiba thokchom community hall da thokchom apun balamjing mairalof thokchom youth dynamic association amadi thokchom youth and student development organization ga khusam naraga pangthokiba mifam da YK Dire na phongdokibani Mangna makhata na hai malem gi oina military mapangakalle hariba India na ngasi fawba micham kaya terrorist na hostess oina fazin kiba numit masing yamlabasu kannaba honnadaba amadi langla langjil faw fangdana leiba asidi angak papoi masina India lenga ki thausil oirabra haibasi wahang ama oire mitai naga kuki ahum thokna hana handuna Manipur asi loisina bahonari proxy army seasonary haibasi kakpa yararoi da bawafamni adubu miyam gi kholau tadana leiba haibasi India Lengak na Manipur bu muthat na bahonare haiba mayek sengle masida sunatana miyam na proxy war gi mayokta leblakpa asida su khaibung tahanduna thugai na bahonaragli asigumba kaya asi thengnana ba khoi wakal khantharaga punsin ba matam oire yekna ba kanano haiba khangna thengna minasi haiki Amoram da wangkai ayang palida su India gi proxy war le pukhaina wakan mifam chathaki ngasi chathaki ba wakan mifam sing aduda kokomi gi core committee gi member Khetri Mayum Romesh Mapi Council gi president Kesi Romeo na suwangang ki Manipur government na wahang taret ki paukum pigadabani Kuki Militant singi mathakta track down chathau yelhaw mi muthat na bahona ba India lenga ki thausil le puhaiba kholaw sing suwakan mifam sing adudlawki Kuki Jona khundaba mafam sing da Chief Minister Khemchan chatpa thinglakiba KLAL gi mathakta police ta complaint tawkhre Chief Minister Yumnam Khemchan singana Kuki Jo singna khundariba Churachandpur amasung atai district sing da chanaba thawrangliba sida kanba mawongda Threat kaloina nathing mapirakiba Kuki Militant Group Kuki Liberation Army led colon KLAL gi mathakta formal complaint ama Manipur gi Director General of Police DGP na file tawkre haidi Chief Minister Khemchan tha asigi taraga manga da Churachandpur district ta chatkani haina tharanglambani Kuki Militant yauna Kuki Jo CSO singna kan mamong da threat singa loina nathing basing thamlakibadagi Chief Minister gi Churachandpur district ke khongchat adu yeithokibani mayang lambam Bobby Midai na Manipur gi DGP na Thaba complaint adugi matung ina KLAL bu maral sira duna hariba Kuki Militant Group asi state asida lairiba community singi yeknabani Militant Group asina thokiba statement aduna maitai amasung Kuki community singi marakta hena yeknaba pokhanbani Kanglup masal nungsi chanan laiminaba amadi nation asigi social fabric sing thugaibani hairaduna DGP Manipur da Mari lainaba police station da direction pi duna KLAL gi thaumi sing amasung office bearer singi mathakta Bharatiya Nyay Sanhitya BNS section 196 amasung 197 gi makhada FIR register tawduna logi oiba action lokhanaba haijaki complaint aduda makhata na DGP Manipur na hiramasigi matangda
Thigatuna Kanglup Masel Nungsinahanda Pau Sandokpa Thingba amasung Makhatana communal violence Toktanaba Honabiu Haiki Kuki Militant Group KLAL na tha asigi taraga humdoida statement ama thoktuna karigumba Chief Minister na Kuki Jo singna khundariba mafamda changlaktuna Makhatana tension wangnaba honaganu haina akanba wafam sing thamlakhibaga loinana outfit asina kumja 2023 gi May ahumdagi maitei amasung Kuki singi marakta thorakliba ethnic violence asidagi maitei majority area singda Kuki Jo Result singa Kaidokna Re Haibasi Mayek Singlabani Haina Fongdoki Balai Craig Group Asigi Statement Aduda Security Force Singna Established Toriba Buffer John Singh Karigumba Chief Minister na Lansin Laglabadi Tungda Tholakadaba Fafatagi Dai Tapumna Chief Minister Government of India na Pugadabani Haiki Aikoina Santi Purangna Bahajari Adubo Aikoigi Border Lansilak Pasukya Yaroi Haina Statement Aduda Fongdokladuna 1992 da Pauzangam Let Kolun Giluching Makada Safonglakiba Kuki Liberation Army Let Kolun Asina Hojik Fauba Independent Kuki Len Natraga Separate Kuki State Kidamak Lanting Naduna Lakli Haidi Amaram the Kuki Militant Group KLAL gi funding Ayamba Kuki Jo Miyam na Kundari Bamafam Singdagi Extortion Tauduna Amadi Protection Fishing Lauduna Sanda Lambi Oina Chathaduna Lairiba Militant Group Amani Haidi Hostess Oina Fazin Nakiba Naga Taru Amasung Kuki Taraga Marigi Maraibak Tambangamdri Deputy CM Ani Nakana Honaduna Operation Chatharabasu Kanaba Fangdri Thadau Church Leader Ahum Hatkhi Thogdok Matung Kuki Amasung Naga Animaki Kangbu Singna Hostess Oina Fazin Nakiba Naga Taru Amasung Kuki Taraga Marigi Maraibak Hojiksu Tambangamdaba Fibam the Lady Imung Manungi Maikay de Gidi Fazin Nakiba Naga Taruk Adu Kudong Tibat Nanglam Lagani Haibigi Chowna Thazaba Lady Nakalani Magna Hostess Oina Fazin Duna Thamnari Bagi Matangda Linga Asigi Deputy Chief Minister Losi Diko Amasung Nemcha Kipjen Anina Mapung Webadaita Lauduna Church Leader Civil Society Organization Indian Army Police Amasung Central Intelligence Sing Yauna Kanglufani Makimute Singaloina na Fazin Duna Lariba Sing Asi Thadurag na Bayamna Kana negotiation Chathabagi Thawong Sing Chathari Adobo Hojik Fauba positive result Amata Fangbangam Laikhai Tadana Lariba Fibam Asina Maram Oraga Ngarang Thang Numita Security Force Singna Kuki Militant Chingnava Singna Fazin Duna Thamkraba Nagagi Mioitaruk Adu Fangnaba Kangpokpi District Tongan Tongan Bamafam Singda Paksana Operation Chathaki Adubulang Lalangjil Amata Fangba Laitri Deputy Chief Minister Losi Dikona Haikibada Hojik Fauba Warushin Purokpangamdana Lairiba Crisis Asigi Matangda Church Leader Singaloin Nakal Animakta convinced Taunaba Fana Kana Honari Fakiba Mioy Sing Adu Soidana Halakani Kuki Community gi Fakiba Mioy Taragamari Aduso Asoangam Yaudana Lady Micham Yangi Punsi Amata Awa Famda Tahaloida Bani Haidi Adumoinamak issue Sigi Matanga Deputy Chief Minister Nemchakib Jengi Maike Degidi Kamen Amata Fongdorak Palaitri Adumakpu Kuki Jo Leader Sing Church Leader Sing Amasung Police Kaloina Community Asigi Village Defense Volunteer Sing Adu convinced Tauduna Fazilaga Thamliba Naga Sing Adu Thadurag na Bayamna Kana Honari 1990 gi Angan Basarukta Kuki Amasung Naga Anigi Marakta Thoki Bahana Sunabagi Thogdok Sing Adu Church Amasung IB Personal Singi Matenga Loina Madugi Waroshin Ama Purokpangamki Madau Asigumna Lairiba Isu Asigi Matangda Su Misi Mina Yaudana Waroshin Purokpangam Haina Kuki Jo Student Leader Amana Fongduragli Union Home Minister Govindas Konthauzamgi Maikay Degisu Nakal Anina Fazin Naduna Thamna Kiba Mioy Kun Adu Asoengam Yaudana Thadurag Naba Community Animaki Church Leader Singami Fam Toina Pangthok Tuna Honari Loina Yamna Lurabadan from Asida State Asigi Law and Order Gi Fibamda Hena Kahelak Payaba Tonga Sing Miamna Thazabiganu Haidi Marak Sida Naga Sing na Hostess Oina Fazin Duna Thamkraba Kuki Jo Khunja Sing Adugi Imung Manungi Maikay Degi Makoi gi Fazin Kraba Imung Manungi Mioy Sing Adu Athuba da Thadurag Naba Mari Lainaba Sing da Appeal Tauragli Makoina Fazin Duna Thamliba Mioy Sing Adu Hojik Thokliba Hingsagi Thogdok Sing Natraga Khulai Paiba Activity Amataga Mari Lainaba Nate Fazin Kiba Mioy Taraga Mari Adugi Manungda Taraga Humdoina Tafau Kuki Village Tagini Aduga Amana Hengbung Village Tagini Fazin Kiba Sing Adu Athuba da Tekta Kaidina Thadok Piu Haina Mari Lainaba Khudingmakta Khutlo Naduna Haijari Loinana State Asida Athuba Matamda Santi Lakani Haibagi Thazaba Thamli Haina Imung Manungi Maikay Degi National Media gi Mioy Singa Unaba Amada Fongdorakli